ชนะคุยเองมาช่วงเลยจันโดนจริงบ้าคุยกินลูกองก็จะจังกันแต่ประมาณสักสิ่งเสียคุยอดหลักปฏิกิคุยคนนั้นจะปนี้คุยมีตารางกรุ๊ปเสียมากะฮัลโหลमैम वीडियो अनौब अमा अमुक पुदुना लाक्सरे मैम ngasi वीडियो सिदि कइनो हाबदा मैम अखोगी खुनगी को अखोगी खुनगी अखोई इंदोचा इने अखोगी मोइनाने को युमदा सुम फमना लैदु सरु हायनाने सुम सेनजु थोकपा हादि थबा मा सुम तौसे हायना हायगद्रा दुमायना मोइनाने अखोगी खुलक अखोगी लेद्राने को लुहोंग होंगनु मखंगदे असि अना थबा खंगदे अखोगी मोइ तंगला कायनम हायबदो कई मिंग कौनो कौमोदे आई खंगदे को मोइ तंगला कई क्रांग दुंबदो अदुमगी थबकतो अदुगी मोइना ऑर्डर लौरगा मोइना युंबुदुगा पिबिबा अखोगी युंबु लेतबा युमदा मी लेतबा मिगिसु याम फाबदो ओरेना को हाइदि हाना खोइ लेसाबिसिंग मी इसिंग होनबगा चनारमद्रा दो हौजिकानि लेसाबिसिंग जे हाइदि के मौना फजन लेमना चनारेदना हाइदि रेडीमेड ओइ लोइ तौनरेदना इसिंग असे दुमाइना हाइतारेको मोइ सना तंगला का हाइब्रा असिसु हाइदि मतम अमदा रेडीमेड ओइरक्ट्रोबनेबा सिसु कइनो हाइदि मी से लेनारक्त्रे हानै दुमाइना अहनसिंगसु हाइदि हानगी मोंग लोइ खेनाबसु सुम लाए अनाय ममरक्तगा मोइगी मतमगी अहनसिंगजे लेद्रगदि सुमजे क्या चननेसु थाजरक्त्रे दुम सुमाइ रेडीमेड ममसे सुम लाकद्रा इन खले मीगा लेजदबनिना अदो यामसु फजे आइदि याम कनो आइदि याम नुंगाइबा मोइ सुमाइ तौरमसे दो आई मोइगी वीडियो से उलागे हौसी मोइ चलुबदगी फीसु लेना पु लाए जाम फजबा फनेमसु लेरामि सेदम अदो येंगलागे वीडियो मैम असिनी अखोई इंदु चाहोय इने मैमना मोइना सुमाइना अखोगी युमदा सुम फमना लेबगी महुता सेनजु थोए यामसु लेमजबो ओइबदो मैम येंगमिनसेबा हाइदि हौजिकति मी मरि खतंग ओइदना को अखोई मी तारा पुना मी तारा ननेबा सिगी कनोसे कंपनी से लिंक लइसे मखा मैम थोरकनी आई खनबदा अदगी ngasi अखोई थंगनाबदा अपा ममी जरक जानी हाइदि दगी अखोई थंगनाबदा हानबा कनागुमना ऑर्डर तगदबा लेरगसु लेबिरगसु ने होय ऑर्डर तगिरक यानी ngalo ibo aduna kari sina lei chandongi lei chandoni asina ani sembi adai asina ne hayeng boropa adai di mau jatragi adai asina ne akoi bor mayungi kirton gi tamakta akoi do da bor mayungi asisuni adagi ngasigi tauriba thabakchigi group se mi tarana oidoineba akoi mi tarana ne group se lingachabani adudi indu jao haidi si matang da ne khara hayo jam phajaba kaino ni si se adoi akoi se luhomgam ju thobani na ahan basu oireba order haidare ko akoi ne undiki bor mayum se di akojai dagi ne ba ado akoi gi kaina mayum na ne akoi gi jum thangna ba makoi na ne order tawrapadagi akoi si semjabani akoi mi tarana ne group se linkhallaga group se ngam semagane akoi asigi thoram se pakechabani sanakrian haidare si asina lei chandoni asina ne hayeng kaina ani je ado indu jaina ne sigi kano se haudo kya na khangri se kamaina no da kya mu kuirage wakhal ma se khoi ne khudakta haitare akoi gi bor mayum na ne akoi moji lam alapadagi lakadabonina akoi jari bonda oina masi sembi ba leiragadi akoi order tawjage kra sembi wana hairepadagi ne akoi kudakta oina akoi group aduna ne amai thala nane ku khangde ba lei jano ni jam hum budra marpu adegi akoi sanatang lasina ne sama adegi akoi gi mo mayungi di akoi du asi su moina tauriba moi mi masing baton ni matungina si semia ba mani akoi thoram apiko oragana khara li alakani thoram achogbo oragana khara yamangani thoram gi matung inane suma koi asi ado ngasi group se mi di sudri natra loina di sudri koi taura loi tholagani sum kana gumba jawning ba leira su natra jawning ba leiraga su yaw ba yanani mafam yurasu koi jari bon gi mafam de urasu group se mafam de order laga su koi na sema saraga pi ba yanani ado si order pi je no jai su khangna hangini han ba ubani na
ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯦꯀꯣ ꯇꯧꯔꯒ ꯁꯤꯒꯤ ꯁꯦꯟ ꯄꯤꯕꯩ ꯃꯇꯥꯡꯗꯁꯨ ꯂꯩꯗꯅ ꯃꯇꯥꯡꯗꯗꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯅꯦ ꯀꯩꯅꯣ ꯃꯈꯣꯏꯒꯅꯦ ꯁꯦꯟꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯑꯣꯔꯗꯔꯗꯅꯤ ꯀꯤꯟꯇꯨ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯃꯆꯥꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯀ꯭ꯋꯥꯅꯆꯤꯡꯕ ꯃꯅꯥꯁꯤꯡꯅ ꯑꯆꯪꯕ ꯀꯩꯅꯣ ꯄꯨꯝꯅꯃꯛꯅꯦ ꯑꯩꯈꯣꯏ ꯖꯣꯟ ꯂꯩꯖꯗ ꯃꯤꯗꯁꯨ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅꯅꯦ 9,000ꯗ ꯂꯣꯏꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯊꯧꯔꯝꯁꯤꯒ 9,000 ꯍꯥꯏꯔꯒꯁꯨꯅꯦ ꯊꯧꯔꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯑꯂꯤꯛꯄ ꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯖꯨꯝꯒꯤ ꯀꯟꯗꯤꯁꯟꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯕ ꯑꯗꯨꯝ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕ ꯍꯣꯏ ꯑꯗꯨꯁꯨ ꯌꯦꯡꯉꯨ ꯑꯁꯦꯡꯕꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯖꯣꯟ ꯂꯩꯖꯗꯕ ꯃꯤꯗꯗꯤ ꯁꯤꯁꯦ ꯌꯦꯡꯉꯨ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯌꯥꯝ ꯍꯧꯅ ꯇꯧꯕ ꯈꯨꯟꯗꯧ ꯁꯨꯕ ꯆꯠꯅ ꯅꯠꯇ꯭ꯔꯥ ꯃꯤ 9,000 ꯄꯨꯜꯂꯒ ꯄꯩꯁꯥ ꯈꯔ ꯄꯤꯗꯣ ꯌꯨꯝꯕꯨꯗꯨꯒꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯦꯗꯅ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯤꯡꯗꯤ ꯌꯨꯝꯕꯨ ꯊꯧꯔꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯤꯔꯛꯑꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕ ꯑꯗꯨꯗꯤ ꯀꯩꯅꯣꯁꯨ ꯑꯣꯏꯖꯔꯦ ꯃꯣꯏꯗꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯝꯅ ꯂꯩꯕ ꯑꯩꯈꯣꯏ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯁꯦꯟ ꯇꯥꯟꯕꯒꯤ ꯀꯩꯅꯣꯃ ꯑꯣꯏꯔꯛꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤꯅꯦ ꯍꯥꯏꯕ ꯑꯗꯨ ꯇꯧ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏ ꯁꯦꯟꯒꯤ ꯀꯩꯅꯣꯗ ꯌꯥꯝ ꯁꯥꯊꯤꯅ ꯈꯨꯗꯣꯡ ꯆꯥꯗꯗꯅ ꯇꯧꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯕꯅꯤꯅ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯁ꯭ꯔꯥꯗ ꯀꯔꯃ ꯃꯔꯝ ꯄꯨꯝꯅꯃꯛꯇꯗꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯆꯪꯁꯤꯡꯁꯦ ꯃꯊꯧ ꯇꯥꯕꯒꯤ ꯄꯣꯠꯆꯪ ꯃꯇꯅꯤꯅ ꯃꯁꯤ ꯁꯦꯝꯗꯕ ꯌꯥꯗ꯭ꯔꯕ ꯁꯦꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯁꯦ ꯃꯁꯤ ꯀꯔꯤꯝꯇ ꯀꯩꯅꯣ ꯅꯠꯇꯦ ꯑꯁꯤ ꯃꯁꯤꯡ ꯂꯤꯛꯄ ꯖꯥꯝꯕꯒꯤꯇꯅꯤ ꯅꯠꯇ꯭ꯔꯥ ꯋꯥꯔꯤ ꯈꯛꯇꯅꯤ ꯑꯗꯣ ꯏꯟꯗꯣ ꯆꯥꯎ ꯁꯤꯒꯤ ꯀꯩꯅꯣ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅೋ ꯑꯁꯤꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯑꯣꯏꯅ ꯀꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯤꯡ ꯊꯣꯟꯕꯁꯦ ꯑꯗꯨꯝ SSGꯒꯤ ꯊ꯭ꯔꯨꯗꯒꯤ ꯇꯧꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯤꯂꯩꯃ SSG ꯍꯥꯏꯅ ꯁꯨꯝ ꯊꯝꯕꯤꯔꯁꯤ ꯍꯣꯏ ꯁꯤꯂꯩꯃ SSGꯅ ꯄꯨꯊꯣꯛꯆꯕ ꯄ꯭ꯔꯗꯛ ꯀꯔꯤ ꯍꯥꯏꯗꯣ ꯍꯣꯏ ꯃꯤꯡꯁꯦ ꯑꯃꯁꯨ ꯂꯩ ꯃꯤꯡꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯃꯈꯛꯇꯣ ꯃꯌꯥꯝ ꯄꯨꯜꯂꯒꯅꯦ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯑꯃ ꯄꯨꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯃꯈꯛ ꯇꯣꯉꯥꯟꯅ ꯃꯣꯏꯒꯤꯗꯣ ꯍꯥꯏꯈ꯭ꯔꯗꯤ ꯁꯨꯝ ꯃꯤꯅ ꯈꯪꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯁꯤ ꯇꯧꯔꯗꯤꯅꯦ ꯏꯟꯗꯣꯆꯥ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯁꯨ ꯃꯤ ꯍꯥꯞꯐꯝ ꯊꯣꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯄꯒ ꯀꯟꯇꯦꯛ ꯇꯧꯔꯛꯇꯣꯏꯅꯤ ꯃꯤꯅ ꯂꯣꯏ ꯃꯈꯥ ꯄꯥꯎ ꯂꯥꯛꯇꯣꯏꯗꯣ ꯍꯣꯏ ꯀꯟꯇꯦꯛ ꯅꯝꯕꯔꯗꯤ ꯏꯟꯗꯣꯆꯥꯒꯤ ꯍꯥꯞꯄꯁꯨ ꯌꯥꯔꯦꯅꯀꯣ ꯃꯣꯏꯁꯦ ꯄꯥꯎ ꯐꯥꯎꯅꯤꯡꯕꯗꯣ ꯍꯥꯏꯕꯗꯤ ꯑꯁꯤꯁꯦ ꯍꯦꯛ ꯑꯍꯥꯟꯕ ꯑꯣꯏꯕꯗꯗꯤ ꯃꯤꯅ ꯀꯩꯁꯨ ꯍꯥꯏꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯁꯤ ꯄꯣꯠꯁꯦ ꯇꯧꯔꯒ ꯃꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯃꯤꯡ ꯆꯠꯂꯒ ꯀꯝꯄ꯭ꯂꯦꯟ ꯅꯝꯕꯔꯗꯤ ꯍꯥꯏꯖꯔꯛꯀꯦ ꯏꯟꯗꯣꯆꯥ ꯁꯨꯝ ꯍꯥꯏꯔꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯟꯗ 766-299-34 ꯑꯩꯍꯥꯛꯀꯤ ꯀꯟꯇꯦꯛ ꯅꯝꯕꯔꯅꯤ ꯃꯤꯡꯅ ꯕꯤꯃꯣꯂꯥ ꯁꯔꯃ ꯀꯧꯖꯩ ꯂꯝꯗꯝꯅ ꯑꯃꯣꯜꯂꯩꯀꯥꯏ ꯌꯥꯝ ꯐꯖꯩ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯄꯥꯝꯖꯩ ꯑꯗꯣ ꯇꯧꯔꯒ ꯃꯤ ꯌꯥꯝ ꯆꯪꯉꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯅꯍꯥ ꯑꯉꯥꯡꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯣ ꯁꯤꯒ ꯑꯩꯈꯣꯏꯒꯨꯝꯕꯒ ꯇꯞ ꯇꯞꯅ ꯂꯣꯏ ꯆꯥꯎꯔꯛꯇꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯁꯤ ꯌꯥꯝ ꯂꯦꯝꯖꯕ ꯊꯕꯛꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯁꯤ ꯄꯣꯠ ꯑꯁꯤ ꯇꯧꯔꯗꯤꯅꯦ ꯑꯣꯖꯥ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯃꯗꯤꯅꯦ ꯇꯧꯕ ꯌꯥꯔꯛꯀꯅꯤꯕ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯁꯤꯃꯁꯨ ꯇꯧꯕ ꯌꯥꯏ ꯁꯤꯃꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯟꯕꯅꯦ ꯍꯦꯛꯇꯅꯦ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤꯅ ꯈꯪꯗꯤ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯨ ꯁꯦꯝꯗꯣꯔꯛꯄꯗ ꯍꯦꯛꯇ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯁꯤꯒꯨꯝꯕꯁꯦ ꯑꯃ ꯅꯪꯁꯨ ꯌꯥꯎꯕ ꯌꯥꯏ ꯍꯩꯕ ꯑꯣꯏꯅ ꯑꯗꯒꯤꯅꯦ ꯑꯁꯤꯁꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯣꯜ ꯖꯥꯔꯤꯕꯣꯟꯁꯦ ꯂꯣꯏ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯍꯧꯕꯁꯤꯅꯁꯨ ꯐꯖꯕ ꯍꯦꯜꯂꯦ ꯑꯗ ꯊꯕꯛ ꯊꯣꯛꯀꯗꯕ ꯃꯤ ꯂꯩꯕꯁꯤꯡꯁꯦ ꯑꯇꯣꯞꯄ ꯃꯤꯗ ꯆꯠꯄꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯣ ꯆꯥꯎꯁꯤꯡ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯁꯦ ꯉꯁꯤꯗꯩ ꯌꯥꯎꯕ ꯍꯧꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯄꯥꯝꯖꯔꯦ ꯃꯥꯁꯨ ꯍꯩꯇꯦ ꯍꯥꯏꯕꯅꯤꯅꯅꯦꯀꯣ ꯁꯨꯝ ꯇꯧꯔꯒ ꯁꯨꯝꯁꯨ ꯍꯩꯔꯛꯀꯅꯤ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯃ ꯌꯥꯎꯔꯦ ꯁꯣꯝꯗꯁꯨ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯊꯕꯛꯁꯦ ꯂꯦꯝꯖꯕ ꯊꯕꯛ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯨ ꯌꯥꯎꯕ ꯖꯥꯠꯅꯤ ꯍꯥꯏꯔꯤꯗꯨꯅ ꯑꯩꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ ꯐꯝꯅ ꯁꯨꯝ ꯂꯩꯕꯗꯩꯗꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯂꯩꯔ ꯇꯧꯁꯟꯕꯤꯔꯣ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯁꯨꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯣ ꯑꯍꯟꯗꯛꯀꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯁꯨꯗ꯭ꯔꯤ ꯑꯗꯨꯒ ꯅꯧꯅ ꯌꯥꯎꯅꯤꯡꯕ ꯃꯤ ꯂꯩꯔꯁꯨ ꯌꯥꯎꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯥꯈꯩꯒꯁꯦ ꯌꯥꯎꯔꯅꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯎꯔꯅꯤ
Jai nata ko nila. Ma, jam phajaba phanek su leirame siga. Akoi indo chare phanek su phi su yoleba laki pure putona si yam phajai ai si jeung ma. Adoi phajari mayam jeng du phajadra jeng du phanek lake ai ma si ju phajaba na. Siga su phajaba nei de. Mayam jeng du siga su phajaba siga soma leire mayam du. Mayam du. Oh, saya loi hab chala khum jan doi ne banatra. Yam phajana matau mali bo na sene bol na yun di order di sena kay na may hindi sarong masasina hanjan na haijeri mayam puno makta video se jingwa mi puno makta order tausan biro kayuma koi lung ba khangge any thabak asi loi mathau ta pot oibani na aigi tarap tai laga di han manina khadang su discount phangani di khunjala si ko khumjanna thamba jare mayam je sini je adong ngasi chawrak pam loi de hayang luong bagi loi o ne ba sina yang kom na yam lem jana paisa tan ja bai thabang ni si rang je phajare hau ta hau da ma loi la bo ha ba loi la bo na ko tumra chummi si chumme se sina la ma che lam tam lâu rồi xong gì nghe phi mũi riêng à cái hậu dịch phi phải giờ su lây vào nè xin đồng phan em xin ta xem đầu gì cam cái nó liềm đi liềm ra đó chăm là liềm đi liềm giấy gì rồi xong mà đi lấy à vậy cái số nó em xin phan em xin phan đấy Mapan yam phang asi akhoi bhamul kai akhoi indu chaw akhoi ini sing tan ya ba moina mathana ning khacha ba kai no ni si ai moi da si aloi bagi oina amani ta hangam ba gya nu chaw kamai na kari makha ham ta habi ramo akhoi na ne ngasi ning khacha ri ba akhoi gi chana khoyen masung dei chandon na jingba akhoi gi luhong ba da changa da ba masak sing se akhoi order lak pa de gi akhoi Hona Japani akhoi ni tarana group semaka adi di order to bi dei sena hojai dagi ni makoi bor mayum se hojai kini kaina na khoi gi yum thangna ba pangamam bacha singhogi macanapi namalakai dagi ni akhoi hek inak makini makoi order lak pa dagi akhoi SG gi through dagi akhoi silema SG ai na akhoi mi tarana semba group ama din thachei akhoi mi tarana akhoi pullaga akhoi hona jabani sem saba se asoi be kaya yaw la su mayam na ngakti ani ne di kai hai ningi phare jam nuai jare si mayam order toksan biro hairo asigi video se yeng biraga mayam na kariguma apamba leiraga di order to birak yani phone number su ai haki Mingdi Bimula Sharma kaujai ai haki mobile number da contact tawbirak pa yagani yam nuai jare di tawbiro haina mayam pro tawbiro ko sunu sina haijari se tawbidra de khoi saudoi ni phare yam phajare hoi